UR Habana Son Kiba Quairambangi Ima Kaitel Adigi Fibam Kudong Tininga Oide Haina IIT Rurki the Gilakiba experts na Fondole Tongzai Madal Lambi Chahi Sigi Manunga Sembaloragani Hana Deputy Chief Minister Gakagamna Fondokre Amadi UR Habadagi Chakaraba Wal Kintarapadagi Mio Amasiki Bagaloina Handaki UR Habada Lekidaba Mio Mapan Sure Krumsari, Miang Tabiru Simutaram Okshari, Hosi Pau Santona Pizari. Tasigi Marigi Angan Bayukta, Manipurda, UR Hakiba Todota, Amangata Tokiba, Quadamangi, Ima Kaitel, Anigi Fibam, Kudong Tinga, Oide Haina, Ngasi, Infal, the Tunakiba, IIT, Rurkigi, expert Ahumna, Fondokre. Timasina, Ngasi, Infal, the Hek, Tunglabaga, Kaitel, Anigi Fibam, Works Minister, Dr. Ratan Kumar Galunana, Yangsanke, IIT, Rurkigi, Department of Earthquake Engineering, Professor Jogan Singana, Paumi Singda, Kaitel asi Tugaiduna Nona Semada Seliamna Changadanatana Matam Changadaba Maramna Anoba Makagi Machakara Hapsinduna Semzin Sazinvan Fagani Housing Labor Pibamasi Kudong Tiningai Oi Hena Akupa Analysis Amatobusu Matautai Fundoki. The present situation is, I will say that it is dangerous. The building has developed serious damage and the administration has taken right step in evacuating it. So it should not be occupied in its present state. It needs retrofitting before it can be occupied. There is no need to demolish and reconstruct. This can be repaired and rehabilitated. Okay. But it needs extensive structural intervention. So it needs a detailed analysis and whatever damaged portion is there, that is to be removed and constructed again. And in addition to that replacement, some new elements are to be added. See, nobody can predict earthquake, that when and where it is going to occur. It can occur right next second or it may not occur at all. So, but after any earthquake, aftershocks do come. So we expect that some aftershocks will come, but when and how strong those aftershocks will be there, it cannot be predicted. And if there is a severe earthquake, severe aftershock or even major earthquake, even a stronger earthquake, then this building is not safe. And that's the reason we are recommending, we are vetting the decision of the administration to vacate this building. It should not be occupied. Amaronda Kaitel Akayato Topadagi Pofam Fam Latraba Kaitel Anigi Imasina Makogi Kudaki Eba Fambaya Bamapam Amasin Biuhaina Masisu Wakam Mifam Chataki Wakam Mifam Chatafamda Works Minister Dr. K. Ratan Kumar Amadi Social Welfare Minister A.K. Mirabai Lautuna Ima Ibel Singa Warisanaki Minister Mirabaina Ima Ibel Singi Wafam Tarabatunda Temporary Oiba Kaitel Mafam Amasemagi Wafam Asi Chief Minister Tanaraga Atubama Tamda Tabak Oina Pangtong Nabat Sarkar Asina Honagani Fundoki Chaidabasida perform from Latriba Kaitel Aniki Imasingi Matam Karagi Oina temporary market ki awang thangba public parking asida government pinanaba warep lokre Hiramasiga Mari Lenana IMC executive officer NG Utamna Thopa notification amagi matungina mafamasida PWD na temporary market set ama hayeng January nipandagi sagat pa horagani Thaurang asina license pai daba perform bisingi interestu sualoi parking asida atay business amadi gari thaba khudaktagi lepinaba amasung government amasung IMC na local liba thabak thorom asida cooperation pibinaba appeal tauri Miyamna all Kasa Road Tongjay Maril Haina Khangna Balambi Asi Chahi Asigi Manungda Sembaloragani Haina Deputy Chief Minister Gakagamna Fondokre Ngarang Khopum Subdivision gi Manung Channa Leiba Duithan Changda Leiba Thoromama Yawba Chapada Lambi gi Fibam Yangsinbada Wafamasi Mana Fondokibani Jawjang Tektagi Khopum via Rengpang Fawbagi Lambi gi Art Formation Amade Art Cutting gi Thabak Thenglabada March Fawbagi Manungda Loisilagani Thamari gi Manungda Khopum Fawbagi Black Topping gi Thabak Sing Loibangam Lagani Lambi asi loisinana ba honabada miyamna mapung fana mateng pangbiu fungdoki
At the end of this year, college thabang ngamgadra. Kabum paushidi tha ani hum ngamlung college thabang ngamgadra na khalle duga mayam keystone kangbu su amna dedicated oiba yamna thawai yauna mangwa tong thidana fajana aju phawdi tawri hajari daleriba time mat hakum hobani hajaba tai aduda chathari ba mu tori se parangan fajana tawi na School gi wall kintarak padagi mio emasire amasokuna lakanari thaudo singa se yopung mapanom taba matamda lemakong CS Bangnom village the thoki bani lekidraba mio sigi maming hawgin mang tauthang jehikun gamanga apokpa tongkholan cycle gi vailei khuldagi hauji hujingna lemakong Bangnom da lebani solaba mio aduna jangming thang tauthang jehikun gu humdoi apokpa hemjang tauthang maksu cycle dagi ni hawgin mang tauthang lekidraba ga loinana handaki UR habagi thaudo kamari leinana lekidraba mio asi mapan sure Haujen lepsodiba school asi koigi Oxford Baby School haiba koi lemakong Bangnom CS Bangnom village da leiba adugumai school ni ngasi ayuk pung apan muktabada highway school ji hokiba artwork aduda koigi crack sala le matungda ngasi mi ani khagna koi semjin na bamdi thugar ga sem jaga haina sanga mungda yenglingai da khongda ningai bodagi mi ema laikhidre laibo thibadagi mi ema na yamna kudung thingai mongda soktuna hoji ji koi rajmidi sidida laikana dun leiri akoi chak chara se na ko kobni haba adam mabani sinna nghaktang pai ga saide manung si changaga sum yengmu matamda yum sining hairakpa maramdi earthquake na se makha thangmu sai se noina kai rabni haba khara sep oi bisi kari no haraga sida rek yaw bise yang min thang sina sigi manung sida ko sigi manung sai sida tu bani mangboi sin a masi khama to na leiba mangboi sigi force pura force jeiba yang min thang sina si rek leibigi khara sep oi bane sigi ngasi thoiba thodo sina kogi myamda piba message amadi khangjin bi yawa phumudi akogi hojik hokiba earthquake aduna school yauna koi tongan tongan ba upski building gi yum kyama crack satna leiri asiguma crack sat iba myam singa si kogi mari lena ba sarkar gi maikai dagi satna athu matamna miyeng changbi dragadi ngasi thoiba thodo si makhatana thoi haningai leite cameraman amuga loina paudum jariba Indra ISTV news Handak pangtokadoriba mayang Imphal Municipal Council Ward No. 1 gi Congress ki midep oiriba CS Shyam Chandrana mahaki election campaign gi poster da angang singi photo sizinarokpa asi achumba khongthang natte haina child rights activist Kaisham Pradeep Kumar amadi social activist Danabir Laisramna ngasi ISTV news ki editor T Sunil Kumar ga akanana unaba amada phundorli angang sing gidamakta aikoina campaign ama tawbakanda se right to education ensure to view natraga election da angang gi campaign to yai haibadi election sida tholai ba candidate khudingna child right protection haibase makogi manifesto da yahon view amadi akogi yamna just society ma por tana angang ge exploitation to honbinu haiba haidi objective for the campaign should be protection of child rights adu eba kan angang photo sinabi election advocacy to busia ba adu handaki sidi particular candidate amana magi poster da angang gi image sing sinaba angang real life image mem sinaba asidi masi legality da di election gi authority singna lepchaba oisin odu ba khogi motadi that is khogi law na sinaba misuse of the children ni na khale aduga hariba mai poster du gi symbol du gi mathakta mai angang mai hapchan base masi election gi code of conduct ta magi symbol gi act to the kari leba haiba tu soi le amne khale punishable oidable masi election da poster sinabagi matang da di child gi legislation sing china chapchaba specific over ruling di leite adu hojik more or less masi ethical issue amadi child friendly oibra angang gi participation du chumna tawbra tawdabra haibana singba asonda khogi miyeng thame aduga election gi ponina election ga mari leinariba yeksingna madu dil tabum thoe na khale social activist ki wakalon da dimasi angang amabu bot ki khogi mikhal da season ra magi photo season ra bai basi kamai bi masi masi sunil kanone khogi
angang si election the symbol in sinabse masi malem gi wena su even America da ba akhang ji na si ma tam ini are India ge su high court ga 2013 da case lai ko aduga koi India go na mai election representation act people representation act 1950 gi ji 2013 gi amendment ga lai ba si da law in maksi yenga ga di ko akoina angang ji as a symbol sinabasi hoji phogi di yam ka hena akoina magi yaba ya da badugi di khoi haibu ngamja aduga tasengna hojik lai film sida masi manipur da sina ahan bane habita ahan ba moina angang gi interest na taba se child right ki woro child angang gi education gi woro magi manifesto da de ma promise to ba khotpa da angang gi phanaba gi wena yawbi raga angang du piben amani aduga candidate masamak sina miyam na angang ji nungsi angang laigumani na ko se miss contest wa angang puthoga tholi ne ba adugumbagi khudong chaba logba lekai du da municipality gi na angang khwaidi nungsi ba khara photo lorga magi election campaign gi sinabor ga di yam kai ba di politics si angang dilai da na so time pan shooting ya hondri ni na ko ada angang sing si oziki vote ka na bagi damang ta politics ta involve le laga to buji matung na ju lamdam na ka da lai aduna sai habi bas maina ko yamna from the very ethically yung ka na di sigum si yam hena to do phein khali aduna consent pibang amdriba sahi matang da khoina puning ma mai kai da purga sina ba sa masi yamna justify to waya da ba angi lambi da su mai kai da su natraga morality mai kai da su ani makta soidana yadaba pot oigani adana masi tawiganu tawdabana chungmani nai thamjaningai thank you Amarom isu asi matangda ISTV news ka wari sanavada election gi secretary Radharani na mari lenaba SDO amasung RO da report ama athuba matamda pikhallang na bagi damak pautak pikre hauzik fawbagi oinadi report lagtabana thabak paikhat palaitri haidi panbayai watho asigi matangda election commission gi wangoi gi RO amadi Manipur Commission for Protection of Child Rights gi chairperson da aibicherol piduna wakalabasu thabak amata lokhatte haina independent mirep KSS memchagi agent Ibo Choba Sarmana Fondopa Lekrabani. Laliba February Taruta Amuko CCSK Amasung UCM na Luchingduna Infal da Chatkaduriba Miamgi Kongchata MPCC su Saruk Yabinaba Organizing Committee gi Mihut Imasina MPCC da Takshin Kre Ngasi Yamlaba Imasina Congress Bhavan da Lakpada Security na Gate Wangmada Lehenke Miamgi Kongchat Asida MPCC su Saruk Yabinaba Pauzal People Lakpani Haibadagi MPCC gi Vice President Mangi Babu Amasung Secretary Vidyapati Thoraktuna Wari Sanaraba Matung President Gakangamda Kangalaba tungda miyamgi khongchat asida saruk yagani haba thajaba piraki erabot bhavan da suchangduna CPI gi luchingba sing unaduna khongchat asi mapung fahan bina batakshin ki CPI gi luchingba Sotin Kumar na miyamgi ihau khudimakta CPI na saruk yaduna lagli state asigi tungi yafana bagi damak chatka dariba khongchat asida CPI na su chapsana saruk yagani haike MPP gi office da susangduna party gi president and soba kiranda imasing na takshin ki MPP gi maikaida gi su mapung fahan saruk yagani haina thajaba piraki Tungda Nitapa Chuthek Taleba BJP gi office ta changbada party gi maruiba thaupuba sing leiramdabada gi office ta leiramba party gi thomi karada khongchat asigi matangda khangan ke party gi luchingba singda wafamasi soidana khangan gani haibagi thajaba pirake committee gi mihut mem chobina chahi kaya laminarak liba lamdamasi gi ichil inaw singi marakta miyoi kharana hu kam sinduna thugaina bahonari BJP gi sarkar lakpada Manipur gi apunba saktam kaiba yaba wafam kaya hek tholai asiguma phibam asida ekoi khudimak amata oina lemina duna apunba saktam amagi dama khongchat asi chanana thaurang tawbani phongdoki gi Manipur saktam je kaina ba silakwa bharo sarkar na thi jana ngapi da badagi koi na ngasi si bharo sarkar da su taina ningi makoi na koi bu thi jana koi Manipur je kai ba yaro hai bagi asing ba do pibi da ba dina koi chara na ba ma koi pukning si da phao ba du na koi na ngasi leli se satna ba koi Manipur da lai ba elomi amati chingtam punamak na sa kuthan ga koi chakani hai bagi kholau ni ngase koi na thamja leli cha tori ba ba taw tori se khat paper si da asoi ba yaura ba badi koi soi da na biya ngal loina na taksana bagi khongchat tu ne ba koi na ngase taw
रिम्स के स्टाफ नर्स लौबदा मणिपुरी स्टूडेंट्स फेडरेशन ना अथिंगबा थमलंबा अदु कुपने यंगसिलबा मतुंगदा मखल अमतगी क्वेश्चन लीक ओइबगी एविडेंस लेखिदे हाइरी मरमदुना MSF ना थमलंबा अथिंगबा खुदिमक खुदतगी लौथोले हाइरी अमरोमदा रिम्स दा स्टाफ नर्स चामगा 13 लौबगी फॉल ngasi nungthil lauthokre रेल लंबी सेमबदा सोलबा तारेम पोपीदगी सलाम खुल फावबगी लम्मपु सिंगदा गवर्नमेंट ना राइट टू फेयर कंपेंसेशन एंड ट्रांसपेरेंसी एक की चना कांगलोन इंदना लम्मपु सिंगदा पिकना कंपेंसेशन पीरिबा असी लम्मपु सिंगी हकमत पनी हाइना रेल लंबी ना सोलबा लम्मपु सिंगी JSC की लीगल एडवाइजर CS धनंजयना फोंदोखरे सलाम खुलदा पांथोकिबा पाव मिफम अमदा महान मखा तारदुना गवर्नमेंट ना नमदुना लम लौसिननबा होनबा जुमदे हिरमसिदा कुपना खंथाहनिंगी हाइके लमसांग केंद्र के MLA ओरंबा S राजेना स्पोर्ट्स यूनिवर्सिटी साननबा गवर्नमेंट ना लम लौसिनबा मतमदा कंपेंसेशन मतिक चाना पीके रेल लंबी की शोलबा तारेम पोपीदगी सलाम खुल फावबगी लफम सिंगी कंपेंसेशन पिकना पीरिबा असि जुमदे हाइके गवर्नमेंट ना नमदुना लम लौसिननबा होनरलबदी लौमी सिंगना थवाई फावबा थादोकनी हाइके इबुदाउ थांजिंबु थांतिंग हाइना ओंथोपा थांजिंग सब डिवीजन बु थांतिंग सब डिवीजन हाइना ममिंग थोनबु यानिंगदबा फोंदोक्तुना जॉइंट एक्शन कमिटी टीडीम थांजिंग सेवा मंडल फमनाइबा चेराप लोशंग फमनाइबी चेराप लोशंग माइबा लोशंग माइबी लोशंग हिस्टोरिकल हेरिटेज डेवलपमेंट मोइरांग अपुनबगी क्लब ओरिबा एपेक्स बॉडी केके मोइरांग अपुनबा लिलुपना ngasi ayuk pung 3 tagi hayang ayuk pung 3 fawba chathariba pung 12 gi manipur banna bisnupur district ta chauna kaiba pikre ban sagotpa singna lambi da lakpa myoy sing chathan khide moirang kaitel kumbi kaitel amadi bisnupur district ki manungda leiba tonga ba kaitel sing thong hangna khide maming onbagi matangda phone khiba sarkar gi gazette moirang ning thora miya mamangda mai thaduna mangan ki Makata na ngasi numida wadam joint committee TDM gi mifam ama pangthopaga loinana makata ba khongjang lauthokre convener eskulana paumi singda government ki maikaidagi thabak amata paikhataba maramna MLA minister pumnamak social boycott tawbaga loinana January 13 tagi matam kaltaba TDM lambi ban tawragani government na kariguma wari sanabagi tanja piraklabasu ihau changshin minariba apunba loop ki miyoi singa ibudau thangjing laikolda sanabagi tanja pigani haike MLA humpubusu aikoi ngasi digi social boycott tawgani maramdi aikoi thangjing si moina thangjing sub division haina sengna thambiu thangting sub division haibadi ngamoi aduduna lagliba tang 13 thama amadi nomaijing numin asida January gi tang 13 asida koi Tidim Road indefinite matam kaktabi koi ban tawragani haina koi lauthok seri haina thamni adubu wari sarbasu koi kanagumba lup koi pulliba lup singsida tongan nai koi rajniti gi thongda koi wari saroi amadi chief minister gaikhangam bitribiras amadi revenue minister Devendra gi level da koi wari sagani kanagumba third person ma koi wari saroi wari sarbasu maphamdi ibdok thangjing gi laikol da koi wari sagani Republic Day checking thorang lokhatpaga loinana Imphal East area da pamdaba thodok thotanaba DSP commando Robinson na luchingduna ngasi numidang wairam lamlong kaitel da thi humagi thabak chathakre kaitel da leramba miyoi sing verification tawduna miyoi nipan makhata ba verification gi damak Porompat police station da sinakre Imphal East subdivision gi manung chana leriba Jiribam gi Chandrapur da leriba veterinary hospital asi maming tagi oinangai leire hospital asida punna staff tarama thoi lerega su sasan layeng balakpada staff amata thiba phangdabadagi miyam ningba kaida hairi Inglisani Taramathogi December tang kunipanda Minister Devendra Sangha Khiba Hospital asigi disease investigation laboratory adusu ngasi fawba thong thingduna thamle hairi hiramasi matangda ekhogi jiribam paumina paulo bachalubada staff amata leramde mari leinaba official singda phone tawduna hangnana bahonabada phone divert tawduna thamle hospital asigi quarter da leba head clerk in charge NG Madhuchandra Singha ga unabada hospital asigi staff masing watli sikibasu yaure haraki Information and Public Relations Department asinduna numit 15 chathagadaba news reporting gi basic course ngasidagi Manipur Press Club ta haukre course asida miyoi kuntrana saruk yari thaudopagi thoromda amjugi president Wakhamcha Siamjaina journalist ki field da
लेरबदी लोल कया खंबगी मथक्ता मखल कयागी लारिक पाव दरकार लई थौना लेना अचुंब रिपोर्ट पीगदबनी मिचोंग मिखाई नायब थबक तौरोइदबनी हाइकी DIPR की डायरेक्टर सोमरजीत सलामना जर्नलिस्ट अमक ओइना बहोनबदा बेसिक नॉलेज अमा लेतबे यादबदगी इंग्लिशनी सुबना अहुमदगी IPR ना चथदुना लाकपनी जर्नलिस्ट अमक ओइबगी तंगाई फदबा से इंटेलेक्चुअल अमदी डायनामिक ओइब संगी कमिटमेंट यावना कथोकपा तंगाई फदे हाइकी इंटेलेक्चुअल क्राइम अमा एकेडमिक जील अमा निवा लाकपगी मनी बाय ना खंजे फाइटिंग है ना चंबदी में से एकेडमिक ड्राइव इंटेलेक्चुअल जील से खंडदा जनरल दा हेडलाई मिशन इंद्रधनुष की मखादा नेशनल हेल्थ मिशन सोशल वेलफेयर डिपार्टमेंट अमसुंग हेल्थ डायरेक्टोरेट ना खुसमनदुना पाखलेबा इम्यूनाइजेशन की खुदोंचाबा ममा मपा ओइबसिंगना अंगांगसिंगदा फंगंदुना लैना मखल मापनदगी कांसी हाइना हेल्थ की डायरेक्टर डॉक्टर ओक्रम इबोमचाना फोंदोक्रे डायरेक्टोरेट ऑफिस पांथोपा पाउगी मिफम महान मखा तारदुना मिशन इंद्रधनुष की अनिसुब फेज की मरीसुब तांकक ओइना थौबाल चांदेल बिष्णुपुर अमसुंग इम्फाल वेस्ट पाखली मणिपुर की ओइना चही तरुक मखादा लेबा अंगांग लिसिंग तरामाथोय चत्रेका मरिफु मंगा अमसुंग मिरोनबी नुपी लिसिंग मंगा चनिपानगा मरफुद्रा निथोय हिदा कापथोकननबा पानम थमले मनुंग हंजिनबा मफमसिंग यौननबा बुलेट अनि सिजनरी चांदेल डिस्ट्रिक्ट की खेंगजोय ब्लॉक की मनुंग हंजिनबा खुलसिंगदसु खुदोंचाबा पीननबा थबक पाइखले ममा मपा ओइबसिंगना मिशन असिगे खुदोंचाबा लौबियु हाइके मिटोप सिंगना मणिपुरदा खुंदा लेताबा हौरपा असिदगी कन्ननबा अमदे चेक्सिन थौरांग ओइना मैतै सिंगे लम अमता मैतै नतना अतोपा कांगलुपता योनबा यारोय लौफम कन्ननबा इंग्लिशनी तरामरीदा पास तौखिबा दि मणिपुर कंजर्वेशन ऑफ पेडी लैंड वेटलैंड प्रोटेक्शन एक्टपु रेवेन्यू मिनिस्टर ना चन्ना हंदना लाकली हाना इपाकी लुचिंगबा सापमचा जादुबनीना फोंदोक्रे ngasi कैसांपाता लेबा इपाकी ऑफिस पांथोपा पाउमी सिंग उनबा मदा महान मखा तारादुना मणिपुर की अपुनबा लमगी चादा मंगा खक्ता तंपाक ओइरी मसिदा मियोय क्याना खुदोंग चाबा खरगी लम योनबगी हैनबी तोक्सी फोंदोके लेपाक्सिदा लेरिबा लम मिटोपते योनबा हाइबसे एखोई सोसाइटी से येकनबनी समाज से येकनबनी मधु लेकाय नसु मसी अकनबा कनो नोखपिगदबनी अरेगी मणिपुर गवर्नमेंट की रेवेन्यू की मिनिस्टर ओरिबा मसामंगना रेवेन्यू मिनिस्टर ओरिबा मसामंगना मणिपुर स्टेट असेंबली दा पास तौरबा with the Manipur Conservation of Peatland and Wetland Act masi implement wada thabo oin mothopara so saru yapam thui haibasima aduga laliba local embarrassing minister sing nasu masaida so thabo local pam thui mam nimitop da lam yomba thing by se makui sa yaw All Manipur Nupi Marup के हुमुद्राग तरुक शुबा मपो कुमन थरोम ngasi irabot wawanda pangthokre tharomandu da Nupi Marup के president M Sakilema Y Ibeni amadi CPI Manipur State Council के secretary Dr M Narasusar yake Dr M Narana ima kaithel ningkhaibagi matangda inquiry tawduna maraleba sing cherak pigadabani masida political gi oiba lawthup lawkoi tawdaba fai haike Madu miyamna hayya bro ya nei ta apau jhata ma hai ju ya bro inquiry tawge thigalaga kanala lami maran pijesu madu ki tawge ai koi ticha da biya de hinda biya de kari tawtai adudi ai koi ne uba khangbu pota chi taw phagadu shi taw hai ai koi ne hai ba puna musina shi ta da bun ti yaw gidre maram de ai koi chumna hai maram de koi da bhulo koi litan hai maram de koi ran ki ko to thup lo koi lerga mana lo na bani ne to de miyam si himi ne bagi lambi da ai koi ki thamoi ki achumba nit da uri ba thawro adu chi to bhagadav ni hai du gi thauna le da hai bu group amane ba
Imphal West District Police Commando na Pripa ke active member ama fare hari farabami adudi more ward number 1 dagi Zangkholung Baite gi machanupa Thangmilal Baite chahi kunmari ni Rims Hospital na RMC Kauringi matam English machama pan marfudra mangagi January tang tareta CRPF na mapam khangdana kapa nongmai na pan badagi mioi mapan lekidabagi ningsing tharok ngasi Rims Firing Victim Memorial Trust na sinduna pangthokre Rims ki Dr. Tamba Mahire ama yauna auto driver taruk amasung atopa mioi anigi mafamda imung manung amadi observation committee amadi trust ki mioi sina lekidabagi photo da hekalekat tamki lekidabagi imung manung ki mioi sina phongdorokpada Rims ki authority gi maikai dagi Mahire ama yaw khiba asida hena pak chawna thorom asi pangthohani loinana auto driver amadi rickshaw driver singnasu lekhidraba auto driver singi mafamda haikalekat tamaningi haike yamna corporation sang haidi usi function ti ude yam jade victim singi family singi mayam ama langna daba mayam yawnare alo koi somdagi organizing committee da haidi trust dagi paw pibanga mawdabani ni khangde alo mathangdadi hena yamna fajaba mawngda silba pamje haidi aduga lairiba campus ai akoigi gobama di thamme aduga yengmada yamna masak toke fajaba kitangwale mafam asi yam fajaba mawngda ai seman janingi Manipur da leba Oles Home Sigi Ahal Singda Ningtham Khudol Tambagi Tharomama Laliba March Kunithoi da Board ta Pangtholgani Haina Khurai Ahongai Lekai da leba Maxley Event Management gi Program Officer James Lesang Themna Phongdokre ngasi Manipur Press tab ta pangthopa Paumi Singa Unaba Amada Mahana Makha Taraduna Tharom asida Home Singi Mioi Sina Ahalaman Singbu Soidana Saruk Yahanbiu Ahalaman Singbu Nungsibisi Haiba Pandam da Tharom asi Leptana Pangthokani Haike Handaki UR Haba Thodota Imphal West ki Commando Complex ta leba Family Quarter gi Block ABC gi Sarukshu Sekhaiba Made Kintha Vayaure Block sing adu da leba Mioi Kaya gi TV na chingba Polam sing akaya toi thoke Mioi Kaya mafamadu da leba ki bedagi Quarter thadokpa yaure Kabui Kulen nasu yum yangkai akaya toi thoktuna khunja sing awaba mayoknare ngasi Manipur Press tab ta pangtopa Paumi singa unaba amada Malem Ningthauzana mioi chamri rom khundaba kul asigi lampak chekhaiba yum kaya tuba amadi akaya toi thokpa thengnaki khunja singna sarkar ge relief fund gi mateng pamhauri Kaisampa lemizam ne kai da leba Morangthem Gopal gi building fibam thina ninkharabasu sarkar na miyeng changbi de haina lekai asigi miyoina pendaba phongdong narakli awaba taraba imungda lemizam lekai gi imung sina lupa lesing kuntra ga manga gi senfam mateng piki Handak UR Hakibadu da Jiribam subdivision gi manung chana leba Golathon Bazar haraga khangnaba mafam asida leba market set ngarang khangaudana ninkhairakle pofam phambi nupi amana phongdorokpada kaithel asi athuba matamda mari lenaba singna miyeng changduna semjinbiu haike amaromda Kanglaicha Youth Club ke advisor W Dinesh Meiteina athuba matamgi manungda ima ibel singi pofam phambam ama sinbiu haike Pele kai sigi leiba koi committee sina majasi committee sina gi phongda makata na so pan mi sa san thola ka da chingna budegi koi mafam singa si sangdokna bagi thugaina bagi koi committee na gi phongda hona jari masi maroi na hajening badi koi sumba natural calamity stop da government side su koi yam mafam gi mokta ji hasan taw ya bi paw khoi ta dei adu mafam asida di ngasi phobo jo bi nakri masi mapai side kitang nuai taw pawi masi matu matam do thari tina miang changbi duna ni makata na lei ba singa si koi akaya to lei ba sing di chengdok pi ba na kagana masi makata na solok ta na bagi area sama taw bi ba pamde UR Habagi Thodokta Asopan Nangduna Rims Hospital da Laikanari Bisingda Cultural Forum Manipur gi Myoisina Firol Bateng Pikre Forum gi President Professor N Khagendrana Handaki Thodo aduda awa ana tarabasingi mafamda angamba mateng pangbani phongdoki Handak UR Habada Misimina Thokraba Madi Awana Takraba Singidamak Earthquake Relief Committee of Manipur Lions na Manipur ge Chief Minister Okram Ibobida Lupalak Ahum Kusinakre Ima Kaitel Ani Sakibada PDA ga Kariguba Hiram Amatada Mari Lena de Haina PDA ge Chairman MLA Mangi Babuna Fundorakli Mafam Sabagi Scheme Kaldobugi Sidas Kandogani Haiba Mafam Krap Piba Korpa Dumatoba
अदगी सिगी अहुम से सानबा थुआरकु मतमदा लेरिबा इमाइबिन मैम सिंसिन कैथेन फंबसी लेपदी यादबनिना अदुगी टेम्पररी सेट अमा सानब होनबा अदुम खैति पीडी न तवी अदुगा मसागी सिदा एनबीसीसी दा अखोइना थिका पीबगी सिन खोतना तौरगा तौबसिदी मसिदी पीडी न सुक्तौ तौते हरिबा जेनिम्स ना अना लायंगी लमदा चाखो थरांगी थबक कया पाइखली ngasi जेनिम्स ता पांगथोकिबा पाउमी सिंगा उनबदा रेवेन्यू कलेक्शन गी थबक तौरिबा डॉक्टर वाई मोहेना जेनिम्स ता लागलिबा रेवेन्यू सिंग निंथिना तासन खोमजिनदुना चाखोटपगी थबकता सिजनरी आरामबा तौबा अमत याउदे हाइके डॉक्टर वाई जितेना जेनिम्स के कॉन्ट्रैक्ट वर्क के थबक असि डायरेक्टर ना अमत तौदे नियम गी मतुंग इना पांगथोपा गातनी इंग्लिशनी तरामंगा गे जनवरी थादगी जेनिम्स ना पाइखकिबा चाखो थरांग सिंग पाउमी सिंगदा खंगन के लागलिबा अनोबा चही असिदगी अमुक हेना मियाम गे अना लायंगी लमदा हेना थबक पाइखकनी फोंदोकी मसी मा मसामा उनबिरगसु खंबिगनी अदुना नसागी प्रजागी सेवा सुंतौ तौद्रे नत्रगा इंथिनवाइन तौद्रे हाइबसी मसी अखोइना पिजरिबसे अदुगा अखोइना हाइजरिबसिंगसिनी अदुगा मसीदगी हेना तौबदु ngamboi Cultural Forum Manipurna Fongba Ritu Chefonggi Volume Masing Chamaga Humfuga Humdoi Chamaga Humfumari ngasi BT Rota Leba Cultural Forum ge office ta Fongkre Tharamadu Cultural University Manipur ge VC Professor N Khagendra Sahitya Academy New Delhi ge Language Advisory Board ke H Bihari amadi Forum ge atei maru eba myoi kya su saru yake Wangoi Municipal Council ge Ingniseni Tarataru ki Mikhalda lamba yaudana mai paglaba ward member sing opagi tharomama wangoi block congress committee na sinduna wangoi bazar community hall da pangthokre tharomasida khadi and village industry board ke vice chairman su oiriba mpcc ke vice president sawosem achoba general secretary vidyapati senjam wangoi block committee ki thangnauzam thambango su saruyakhe handak ur habagi thodota lekhidraba singi mafamda Minute ani tumina leptuna awaba fongdoki S asawbana Manipur government na wangoi naga panchayat municipal gi thakta ongkhat piduna hena chawkhot pamaikaida langna ba pire amaromda wangoi veterinary hospital gi mafamda sanabung sembagi ayaba veterinary director na pithokpa asina wangoi miyam gi marakta chawna singsep thajale veterinary hospital asigi sizinadana leiriba building asi miyam na sizinabagi ayaba pirabadi naharo singi gym khana ontoke haike Senior Writers Guild Manipur के founder member Oramba R.K. Jitena लेखिदबदा लुबसिना अवाबा फोंदोरली Lamlai Bazada Leba Lamlai Naga Panchayat ke Hausina Municipal Olaba Asigi Office Sananaba Ingniseni Taranitoi Taramdoida Lupa Lak Taramanga Karahenba Senfamdagi Lupa Lak Tarahumdoi Kaitotuna Saba Hoki Hausik Fauba Sabalo Sindana Napi Sinang Hawanduna Tamniba Asi IMC ki Councillor Amadi Chairperson na Thawaidabani Haina BJP Manipur Pradesh ke RTI Cell ki Convener M Porehan Bana Fondokre ngasi maphamadu da chatuna yeksinbagi khongchata mahana makha taraduna hariba councilor asi handaki council gi mikhal asida sumire poiribani asigumba aramba servicing asi yenglaga praja singna warep lobiyu amaromda lamlai community hall asisu repairing taunanaba sel kaithokrabasu semjin sajinbagi mami ude haike council na handak wondre lamlai minute phone council gi manungsida hoji karigum amta tawramda basingji gi mathakta akoi aingi thongda yengchinba yaba yengchilaga makoi tawramdriba mara lerba singji mathakta pibe yaba chairak pinaba aingi thong akoi thau lokhalagani mi mamangi share person nasina masigi daik kodi makta ma madi ma kulliba ma councilor singna masi daik logudabni aduga masigi sas kodi mak masigi mai mathak tawudabni aduga mana masigi manghaliba posting lokhokiba senfam thabak sudana lokhokiba senfam singsigi masigi kano singsi mana loing phungudabni aduga magi mathakta akoi lokhat pa action lokhatkani Hauzik sanabagi pau boyai ning thaujamdagi phongbigani Ngasigi sanabagi pauda N Hazari Polo Ahingba thawai panba anina wakal loksingi coordination leina sanaduna chathariba kunthra matui suba N Hazari amadi Dr. N Tombi State Polo Tournament ki ani suba semi final da Eastern Student Club Team A Nomaibung amadi Khurai Polo Club Team A ga thengnaragani
Manipur Horse Riding and Polo Association Sinduna Impal gi Mapal Kangbungda Polo team Kunipana Saruk Yaduna Mamang Thagi December tang Kunteretagi knockout basis Chathariba tournament asigi ngasi sanakiba ahum suba quarter final match ta Eastern Student Club Team A Nomaibungna Manipur Police Sports Club Team Sibu final Sankibani Eastern Student Club Team A Nomaibungi Mai Papagi Panjal Mari Adu K Sadanandana Ahan Bachakrada T Ice Jekelna Anishuba Sakrada Ice Mohindrona Ahum Suba Sakrada Amadi L Thompson na Mari Suba Sakrada Sankibani Manipur Police Sports Club Team Sigi Amatangariba Panjal Adu Bebekanandana Mari Suba Sakrada Sanki Sathariba tournament asigi Mari Suba Aroiba quarter final match ki sanakibada Kurai Polo Club Team A na Ex Polo Club Team A Wangkhaibu Panjil Mapal Amada Maitiba Pikre Kurai Polo Club Team A gi Mai Papagi Panjil Singadu P Jotinna Ahanba Amadi Ani Suba Sakrada Panjil Ani P Ojitna Ahanba Amadi Mari Suba Sakrada Panjil Ani N Hobby Asumina Ani Suba Amadi Ahum Suba Sakrada Panjil Ahum Sanki Atopa Panjil Ani Aduna O Rogerna Mari Suba Minita Sanduna match asi Mai Pakibani Mighty Oraba Ex Polo Club Team A Wangkhaigi Amatangariba Panjil Adu L Tolong Khombana Ani Suba Sakrada Sankibani Ngasi sanakiba match asida Mai Paklaba Eastern Student Club Team A Nomaibung Amadi Kurai Polo Club Team A Tha Sigi Tang Nipal da sanagadaba Ani Suba semi final match da thengnaragani Veteran Cricket State Amadi National gi thakta sanaramadagi potharaba sahi yamsil laglaba ahlorba sing masama ufana matam sangna lainbagi pandamda sathariba tarahumdoi suba Manipur Veteran Cricket Championship ki ngasi sanakiba ani suba semi final match ta Model Club Team A Singamakhana Cyclone Thangmaibanbu maithibu biduna final sangkhre Manipur Veteran Cricket Association Sinduna Mamang Thagi December tang taruk tagi Team Tarana Group ani thokna khaidokuna Langthabal Public Ground da sathariba tarahumdoi suba Manipur Veteran Cricket Tournament ki ngasi sanakiba ani suba semi final match ta Model Club Team A Singamakhana Cyclone Thangmaibanbu run 12 da maithibu biduna final sangkhibani Cyclone Thangmaibana toss ngamduna fielding side khanki Ahanba innings ki batting tawkhiba Model Club Team A Singamakhana apiba over kuntrada weekend mapal turaga run samaga nifumari lokhi masigi pakhumda Cyclone Thangmaibana anisuba innings ki batting tawbada over kumapanga ball mangada wicket loina turaga run samaga kuntrani thoi khak lauduna match asi maithi khibani ngasi sanakiba match asida Model Club Team A Singamakhagi sanaroi Premna wicket ahum logduna man of the match takhre Sathariba tournament asigi aroiba match tha asigi tang mapalda Sam Khagempali amadi Modern Club Team A Singamakhaga sanaragani loisanbagi thoramda Youth Affairs and Sports Department ki Director W Bhaktaraj Manipur Veteran Cricket Association ki President and Indrajit Hana Horticulture and Soil Conservation ki Additional Director Oiramba CIS Chauba Manipur Veteran Cricket Association ki Advisor RK Bidur Amadi Manipur Cricket Association ki Vice President NG Iboholna Tharom Mapusing Oigani Sajing Football Kuntaret Suba Langthabal Kendra Football Tournament ki final da PB United Sajing Amadi Crazy Boys Sajing ga thengnaragani ngasi sanakiba ani suba semi final match ta Crazy Boys Sajing na LSC Langthabal Mantri Khongbu maithiba pikre Lilong Sajing inat kan balup na sindona Sajing Kangjibung Football Ground da team tarena group ani thokna khaidokuna mamang thagi December tang kuntaret tagi chathariba kuntaret suba Langthabal Kendra Inter Club Sports Meet ki saruk amoina football masana gi ngasi sanakiba ani suba semi final match ta Crazy Boys Sajing na LSC Langthabal Mantri Khongbu goal amma sinoda maithibu biduna final sangkhibani Crazy Boys Sajing gi mai pakpagi goal adu Roshan na match ki nifu mari suba minute sankhi ngasi sanakiba match asida Crazy Boys Sajing gi sanaroi Farin Bipin Ramesh amadi LSC Langthabal Mantri Khongi Santa amadi Bikram da center referee na yellow card piduna makhata na foul tawduna ba warning tawki Second Plate Cricket Ani Suba Plate Cricket Tournament ki ngasi sanakiba match ta PTRC Part 4 na Force Critigabu maithiba pikre
मणिपुर क्रिकेट मसाना हेन चाखोनबा अमदी अफब क्रिकेट सानरोसिंग पुथोंगनबगी पांडमदा मणिपुर क्रिकेट एसोसिएशन सिंधुना लुवांग संगमगी लुवांग कोपा क्रिकेट स्टेडियम दा टीम 13 ग्रुप अनि थोंगना खाइदोक्तुना चथरिबा सेकेंड प्लेट क्रिकेट टूर्नामेंट की ngasi सानखिबा मैच दा पीटीआरसी पार्ट 4 ना फोर्स खिरटिगावबु विकेट मरीदा माइथिबा पिखिबनी फोर्स खिरटिगावना टॉस ngamduna ahanba innings की बैटिंग तौबदा ओवर 13 का बॉन अनिदा विकेट लोइना तुरगा रन 43 खक लौखी मसिगी पाखुमदा अनिसुबा innings की बैटिंग तौखिबा पीटीआरसी पासोई पार्ट 4 ना ओवर कुलमदोइगा बॉल अहुमदा विकेट 9 खक तुरगा अपिबा टारगेट अदु यौदुना मैच असि माइ पाखिबनी ngasi sanakhiba match asida PTRC parsoi part 4 gi sanaroi milanna wicket mari lauduna man of the match takhre hayeng SCCC singjamai amadi YWC parsoi part 1 ga sanagani Lalambung football Lalambung takhilam lekai youth development organization sinduna organization asigi ground da team kontra marina group mapal thona khaidoktuna tha asigi tang ahum degi chathariba first star level 4 man aside open soccer tournament ki ngasi sanakhiba ahanba match ta Golden FC Palace compound wangkhaina Juvenile Club Terra sapam lerakpu goal 3 sinoda maithiba pikhre Golden FC Palace compound wangkhaigi maipapugi goal singadu Sobhana ahum Newton Robinson amadi Phal Gulina goal amamam chanki ani suba match ki sanakhibada WAC singamai waikhom leikaina Langon FC bu goal manga sinoda maithiba pikhre WAC singamai waikhom lekai mai papogi goal singadu K Kisanna goal ahum amadi RK Rosanna goal ani chanki ahum suba match ki sanakhibada Nongren FC Lalambung takhelambam leikaina NYC Namthalongbu goal manga ahumda maithiba pikhi Lalambungi mai papogi goal singadu Taisanna ahum amadi Pitlerna ani chanki Namthalongi goal ahum aduna Gaukhimna ani amadi Gapuna ama chanki Marisuba match ki sanakhibada all Lalambung takhelambam leikai amadi 7 star Langthabal goal amata sanadna draw sakhre manga suba match ki sanakhibada UST football club na Yumbu LTYDO Lalambung takhelambam leikaibu goal ahum amada maithiba pikhi UST FC ki mai papugi goal ahum adu Rahulna ani amadi Dipakna ama chanki Yumbu LTYDO Lalambungi amata ngarba goal adu Biswamitrana chankhibani Makataba sanabagi pauda Lalaba January kunithoi dagi kunmari fawba Assam gi Guwahati da pangthokodriba kuntramanga suba sub junior boys freestyle Greco-Roman style amadi 18 suba girls sub junior cadet national championship ta saru yananaba Manipur wrestling sub junior team semnabagi damak Lalaba January taragi ayupung tareta Kumalaba ki SAG hall da trial selection pangtholagani National Sports Academy की academic session University तरह की मिंग चननबगी admission test माय पालवा महिर सिंह की list खुमलंपाक तलेबा academy असिगी administrative office तगी खंगबे यागनी हाइरी Saijang Progressive Youth Club na sinduna Saijang Playground da ngangkham Bilatombi amadi Ibemal Memorial Lamlai amadi Khundrapam Man Open Football Tournament hodokre ahoba match da FC Telo amadi YSFC Yumnam Khunou amadi Anina Sanabada Panjal Anyani Janaduna draw chatkre All Jiribam Sports Association asinduna Jiribam High Secondary Playground da chathariba kunmanga suba KC Malik Memorial Football Tournament ki ngasi sanakhiba match da Makholian Football Club na Retreat Club pu goal mari amada maithiba pikre hayeng quarter final league round gi ahanba match oina kuntare suba Assam Rifles Kadamtala amasung Longrejang Football Club ka sanagani Lalaba January Kumathoi dagi kunumdoi fawba Silong da pangthokodriba Northeast Junior Level Table Tennis Tournament ta Manipur gi team semnabagi damak league com selection trial ama Lalaba January 9 amadi 10 da DM College campus ta leba indoor stadium da pangtholgani Manipur Table Tennis Association gi sub junior amadi junior gi nupa amadi nupi category da nipan suba position fawba da leba ranking players na trial selection asida saruk yanaba khangali Manipur team gi damak nupa amadi nupi gi oina 4 top players sing khangani Heidi Laliba February Tara Tarutagi Kumathoi Fawba Tripura University the Pangthokodriba East John Inter University Volleyball Men Tournament Saru Yarunaba MU Volleyball Men Team
semnabagi damak laliba January 10 gi nungtil pung amaga minute kontra chapa matamda MU gi volleyball ground da trial selection pangtholagani amarom da MU softball men and women team semnabagi damak laliba January 12 gi nungtil pung amaga minute kontra chapa matamda Manipuri University gi softball ground da trial selection pangtholagani hairi ngasi nongoi oba ingasa gi pau phangbigani ICAR Lampel Pataki Pangba Pauda, Quaidiki Saba, degree Celsius, Kulumdoi, Dasmik Mari, Quaidiki Ingba, degree Celsius, Mari, Dasmik Mapal, Nuksita Yauba, Ising Manin Gisang, Ayukta Sada, Maipudara Matoi, Nutilda Sada, Nipu Matoi, Nong Takide. Loisla Budamaro Bapa Mukana Pizari. You are having a son Kiba Quarambagi Imagatel Aniki Fibam Kudong Tina Wedehana IIT Ruki the Gilakiba experts in up Fondoli. Dongzai Maril Lambi Chahia Sigimanung the same Belwegani Hana Deputy Chief Minister the Kangamna Fondokre. Amadi. You are Habadaki Chakaraba Wal Kintarapatagi Mui Amasiki Bagaloina Handaki you are Habada Lakidaba Mui Mapan Sure. Masih ISTV ni pizza pau mata asu sinjari miang tabiri bisi buat muka na kurung jari.